Ngasidagi Sehi Yankaini Toigi Mamanda 1971 da Iranian city Ramsar da Pitribigi Oiba Wetland gi Convention ama Pangtho Matunda Sahi Kudingi February gi Tang Ani asi World Wetland Day Adana Pitribi Sin Batungna Masigi Palam Tauri Mapung Oibadi Pitribi de Lairiba Wetlands sing ase yamna maru oiba akogi biodiversity gi sometimes we say that it's a cradle of biodiversity aduga important ecosystem aduga climate mitigation da climate change ga lakpasida wetland ga soba thogdang wetland loramba do madu mangthar podagini haidra koina launai ngasi phawda Ramsar Convention gi matungina Pitribida Lairamba wetlands kaya mangra da 90% of the natural wetlands already degraded and reclaim over it. Sumai togduna laki base masi kananaba sahi kudingi February gi tang anida World Wetland Day pangtoktura lakpadi. Handaki kumsi sahi asigi team di Maruena wetland restoration.